ꯃꯌꯥꯝ ꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯀꯨꯞꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯥꯟꯕꯒꯤ ꯍꯔꯔ ꯁ꯭ꯇꯣꯔꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯃꯃꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯊꯥꯕꯤꯔꯛꯈ꯭ꯔꯕ ꯃꯔꯨꯞ ꯖꯦꯂꯦꯛꯁꯇ ꯊꯥꯕꯤꯔꯛꯄꯅꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯔꯨꯞꯁꯤꯡ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯇꯦꯟꯕ ꯋꯥꯔꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯛꯄꯅꯤ ꯑꯩꯒꯤ ꯑꯕꯣꯛꯀꯤꯅ ꯃꯀꯨꯕꯣꯛ ꯑꯩꯒꯤꯅ ꯏꯙꯧ ꯑꯁꯤ ꯍꯥꯟꯅ ꯕꯨꯠ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏ ꯏꯙꯧꯅ ꯕꯨꯠ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗ ꯊꯥꯗꯣꯛꯇꯨꯅ ꯍꯤꯡꯈꯣꯜ ꯑꯗꯣ ꯁꯪꯍꯜꯂꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯑꯗꯨꯗ ꯆꯪꯕ ꯉꯝꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯕꯨꯠ ꯁꯥꯟꯅꯕ ꯍꯦꯂꯣꯏ ꯁꯥꯟꯅꯕ ꯑꯃꯗꯤ ꯂꯥꯏ ꯁꯥꯟꯅꯕ ꯀꯌꯥ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯏꯙꯧꯁꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯑꯩꯒꯤ ꯏꯕꯣꯛꯅ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯇꯣꯏꯂꯦꯠ ꯇꯥꯟꯅ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯝꯃꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯄꯣꯛꯂꯛꯄ ꯃꯤꯔꯣꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯩꯅꯧ ꯑꯗꯣ ꯌꯥꯟꯊꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯒꯤ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯕꯣꯛ ꯑꯗꯨ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯃꯈꯣꯡ ꯍꯥꯝꯕ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯣꯏꯂꯦꯠꯀꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯣ ꯀꯟꯅ ꯅꯣꯡꯈꯠꯂꯛꯈꯤ ꯃꯗꯨꯗ ꯏꯕꯣꯛꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟꯗꯧꯅ ꯇꯧꯕ ꯃꯃꯤꯠ ꯂꯥꯎꯊ꯭ꯔꯣꯛ ꯂꯥꯎꯕ ꯀꯌꯥ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯃꯁꯥ ꯅꯤꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯕꯣꯛ ꯑꯗꯣ ꯀꯤꯕꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯏꯕꯣꯛ ꯑꯗꯣ ꯍꯥꯊꯨ ꯀꯟꯅ ꯃꯅꯤꯡꯊꯣꯡ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯏꯕꯣꯛꯅ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯀꯟꯅ ꯊꯤꯡꯖꯤꯜꯂꯝꯃꯤ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯍꯧꯅ ꯊꯤꯡꯖꯤꯟꯕꯗꯨꯗ ꯏꯙꯧꯅ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯏꯕꯣꯛꯇ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯏꯕꯣꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯏꯙꯧꯗ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯏꯙꯧꯅ ꯅꯪ ꯉꯥꯏꯍꯥꯛ ꯆꯥꯛꯈꯨꯝ ꯀꯥꯁꯤꯗ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ ꯏꯙꯧ ꯑꯗꯣ ꯃꯅꯤꯡꯊꯣꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯂꯦꯞꯂꯒ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯤ ꯁꯣꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯍꯝ ꯍꯥꯏꯅ ꯈꯧꯗꯦꯝꯂꯒ ꯏꯙꯧ ꯑꯗꯣ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯑꯕꯣꯛꯇ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯀꯤꯔꯨꯔꯅꯨ ꯅꯪꯒꯤ ꯀꯥꯗ ꯆꯪꯖꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯏꯙꯧ ꯑꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯕꯣꯛꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯗꯨꯗ ꯏꯄꯨꯅ ꯏꯕꯣꯛꯇ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯗꯨꯛ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯤꯗꯨꯅ ꯃꯗꯨꯗ ꯏꯕꯣꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯏꯄꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯏꯄꯨꯗꯣ ꯂꯥꯏꯗ ꯀꯌꯥ ꯊꯥꯖꯗꯦ ꯑꯩꯈꯣই ꯏꯕꯣꯛꯇꯤ ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯅꯤꯡꯖꯩ ꯑꯩꯈꯣꯏ ꯏꯙꯧꯗꯣ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯥꯏꯕ ꯀꯌꯥꯅ ꯌꯦꯡꯕ ꯉꯝꯗꯕꯗꯣ ꯃꯥꯅ ꯌꯦꯡꯕꯗ ꯐꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯙꯧꯗꯣ ꯕꯨꯠ ꯁꯥꯟꯅꯕꯗ ꯀꯔꯤ ꯁꯣꯏꯈꯤꯕ ꯌꯥꯎꯕꯅꯣ ꯈꯪꯗꯦ ꯃꯁꯥ ꯑꯗꯨ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯛꯈꯤ ꯄꯦꯔꯥꯂꯥꯏꯁ ꯇꯧꯕꯗꯒꯤ ꯏꯙꯧꯒꯤ ꯃꯁꯥ ꯑꯗꯣ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯁꯤꯜꯂꯛꯈꯤ ꯃꯗꯨꯗꯒꯤ ꯏꯙꯧ ꯑꯗꯣ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯏꯕꯦꯟꯁꯨ ꯏꯙꯧ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯏꯙꯧꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯕꯤꯔꯝꯕꯅ ꯇꯝꯅꯕ ꯍꯥꯏꯕꯗꯨꯗꯤ ꯇꯧꯔꯛꯇ꯭ꯔꯦ ꯕꯨꯠ ꯁꯥꯟꯅꯕꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯐꯪꯗꯦ ꯑꯩꯅ ꯏꯕꯣꯛꯇ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦ ꯍꯪꯕꯗ ꯏꯕꯣꯛꯅ ꯂꯥꯏꯔꯤꯛꯇꯣ ꯅꯪꯅ ꯀꯩꯗꯧꯅꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯕꯨꯠ ꯁꯥꯟꯅꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯕꯨꯠ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ ꯈꯤꯇꯪ ꯍꯦꯛ ꯁꯣꯏꯕꯗ ꯊꯋꯥꯏ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤꯅꯦ ꯑꯗꯨꯅ ꯁꯥꯟꯅꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯅꯣꯏ ꯅꯙꯧꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯅꯙꯧꯅ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯗ꯭ꯔꯦ ꯏꯕꯣꯛꯇꯣ ꯉꯁꯤꯁꯨ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯃꯤꯠꯇ ꯁꯪ ꯎꯔꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯦꯟꯇꯛꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯄꯨꯟꯅ 3ꯅꯤ ꯅꯨꯄꯥ 3 ꯅꯨꯄꯤ 3 ꯑꯩꯈꯣꯏ ꯕꯕꯥꯅ 3 ꯁꯨꯕꯅꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯊꯛꯇ ꯃꯌꯥꯝꯕ ꯑꯃ ꯃꯆꯤ ꯑꯃ ꯃꯈꯥꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯃꯆꯟꯅꯨꯄꯤ 2 ꯂꯩꯔꯝꯃꯤ
ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔꯦ ꯃꯆꯥ ꯐꯥꯎꯕ ꯂꯣꯏꯅ ꯆꯥꯎꯅꯔꯦ ꯑꯩꯈꯣꯏ ꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯩꯒꯤꯅ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯊꯤꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗꯤ ꯋꯥꯔꯤ ꯍꯧꯖꯔꯛꯂꯒꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯀ꯭ꯂꯥꯁ 6 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗ ꯍꯧꯕ ꯁꯅꯔꯤꯛ ꯄꯥꯝꯕꯤꯗ ꯄꯥꯟꯕ ꯃꯔꯨꯁꯤꯡ ꯑꯗꯣ ꯍꯦꯛꯇꯨꯅ ꯐꯨꯔꯤꯠꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯗꯨꯗ ꯕꯕꯥꯒꯤꯅ ꯃꯃꯥ ꯑꯩꯒꯤꯅ ꯑꯕꯣꯛꯅ ꯁꯅꯔꯤꯛ ꯃꯔꯨꯁꯤꯡ ꯑꯗꯨ ꯍꯦꯛꯀꯅꯨ ꯂꯥꯏ ꯏꯟꯕꯅꯤ ꯇꯧꯍꯩꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯕꯕꯥꯅ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯣ ꯃꯅꯥꯗ ꯍꯥꯞꯇꯅ ꯁꯅꯔꯤꯛ ꯃꯔꯨꯁꯤꯡ ꯑꯗꯣ ꯍꯦꯛꯂꯒ ꯃꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯈꯣꯏ ꯄꯨꯝꯕ ꯇꯨꯝꯅꯔꯝꯃꯤ ꯕꯥꯆꯧꯒ ꯅꯦꯅꯦ ꯑꯍꯟꯒꯗꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯨꯝꯖꯥꯎꯅꯤ ꯉꯍꯥꯟꯈꯩꯗꯤ ꯕꯕꯥꯗꯣ ꯕꯥꯆꯧ ꯍꯣꯏꯒ ꯇꯨꯃꯤꯟꯅꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯕꯕꯥ ꯑꯗꯨ ꯏꯄꯨ ꯏꯕꯣꯛꯀ ꯇꯨꯃꯤꯟꯅꯔꯝꯃꯤ ꯃꯈꯥꯗ ꯃꯅꯥꯎꯅꯨꯄꯥ ꯑꯩꯒꯤꯅ ꯀꯀꯥ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ 4 ꯀꯥꯔꯤ ꯂꯦꯝꯍꯧꯔꯤꯕ ꯅꯦꯅꯦ ꯑꯅꯤꯗꯤ ꯃꯇꯝꯗꯨꯗ ꯄꯣꯛꯇ꯭ꯔꯤ ꯏꯄꯨꯗꯤ ꯃꯇꯝꯗꯨꯗ ꯊꯅꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯗ ꯀꯌꯥ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨꯃꯁꯨ ꯏꯄꯨꯗꯣ ꯌꯨꯝꯗ ꯂꯩꯇꯦ ꯏꯕꯣꯛ ꯕꯕꯥ ꯀꯀꯥ ꯄꯨꯟꯅ ꯐꯃꯨꯡ ꯑꯃꯠꯇꯗ ꯇꯨꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯨ ꯅꯨꯃꯤꯠ ꯎꯏꯁꯤꯟꯅ ꯄꯥꯡꯊꯣꯛꯇꯕꯤꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯄ ꯑꯗꯨꯗ ꯏꯕꯣꯛꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯏꯕꯣꯛꯅ ꯕꯕꯥꯗ ꯑꯍꯤꯡ ꯑꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯕꯕꯥꯅ ꯃꯃꯤꯠ ꯑꯗꯣ ꯎꯏꯁꯤꯟꯅ ꯏꯃꯥꯟꯅꯕꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯔꯨꯁꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯏꯔꯨꯖꯕ ꯆꯠꯀꯦ ꯇꯧꯕꯅꯦ ꯃꯗꯨꯗ ꯏꯕꯣꯛ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ ꯑꯁꯨꯝꯅ ꯕꯕꯥꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯁꯤꯗ ꯀꯗꯥꯏꯗꯒꯤ ꯇꯨꯔꯦꯜꯗꯅꯣ ꯏꯔꯨꯖꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯕꯥꯕꯨ ꯏꯕꯣꯛꯅ ꯐꯥꯔꯝꯃꯤ ꯃꯗꯨꯗ ꯕꯕꯥꯅ ꯏꯕꯣꯛꯇ ꯏꯃꯥꯟꯅꯕꯗꯣ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯕꯅꯦ ꯑꯩꯁꯨ ꯏꯔꯨꯖꯕ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯗꯨꯗ ꯏꯕꯣꯛꯅ ꯀꯟꯅ ꯕꯕꯥ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ ꯃꯗꯨꯗ ꯕꯕꯥꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯔꯤꯒꯤ ꯐꯥꯔꯤꯕꯅꯣ ꯍꯥꯏꯅ ꯂꯥꯎꯕ ꯈꯣꯡꯕ ꯆꯦꯟꯒꯦ ꯍꯥꯏꯅ ꯃꯨꯛꯄ ꯈꯣꯠꯄ ꯁꯥꯎꯗꯨꯅ ꯂꯩꯕꯥꯛꯇ ꯇꯨꯝꯗꯨꯅ ꯊꯔꯣ ꯑꯣꯟꯕ ꯃꯅꯥꯛꯇ ꯂꯩꯕ ꯄꯣꯠꯆꯩ ꯂꯪꯈꯥꯏꯕ ꯈꯨꯠꯀꯥꯏꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯥꯆꯧꯒ ꯅꯦꯅꯦ ꯍꯟꯒꯗꯣ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯗ ꯏꯕꯣꯛꯅ ꯕꯥꯆꯧꯒ ꯅꯦꯅꯦ ꯍꯟꯒꯗ ꯅꯅꯥꯎꯅꯨꯄꯥꯁꯦ ꯂꯥꯏ ꯑꯣꯛꯅꯕꯗꯧꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯁꯤꯗ ꯃꯃꯥꯟꯅꯕꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯆꯠꯁꯦꯅ ꯀꯧꯔꯛꯂꯦ ꯍꯥꯏꯔꯤꯅꯦ ꯑꯃꯨꯛꯇ ꯐꯥꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯛꯅ ꯕꯥꯆꯧ ꯑꯃꯗꯤ ꯅꯦꯅꯦꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯇꯥꯗꯨꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤ ꯈꯔꯁꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯂꯥꯏ ꯇꯣꯡꯕꯒꯤ ꯃꯑꯣꯡꯗ ꯃꯄꯥꯡꯒꯜ ꯑꯗꯣ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯕꯥꯆꯧ ꯑꯃꯗꯤ ꯅꯦꯅꯦ ꯍꯟꯅ ꯐꯥꯕꯗꯣ ꯉꯝꯗꯕꯗꯒꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯐꯥꯕ ꯌꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯡꯅꯕꯗꯨ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯎꯈꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯃꯥꯏꯕ ꯀꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯑꯃꯒ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯂꯝꯃꯤ ꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯁꯥꯗꯣ ꯆꯦꯟꯒꯦ ꯍꯥꯏꯅ ꯀꯟꯅ ꯃꯨꯛꯄ ꯈꯣꯠꯄ ꯂꯩꯕꯥꯛꯇ ꯊꯔꯣ ꯑꯣꯟꯕ ꯂꯥꯛꯅ ꯐꯅꯕ ꯑꯗꯨ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯥꯕꯗꯣ ꯉꯝꯁꯤꯜꯂꯛꯇꯕꯗꯒꯤ ꯌꯨꯝꯒꯤ ꯎꯈꯣꯡꯗ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯥꯆꯧꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯑꯃꯒꯅ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯗꯨ ꯎꯕꯗ ꯑꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯁꯤ ꯂꯥꯏꯅ ꯀꯧꯊꯣꯛꯂꯒ ꯆꯦꯟꯗꯨꯅ ꯄꯨꯒꯦ ꯍꯥꯏꯅ ꯇꯧꯔꯝꯂꯦ ꯅꯣꯏꯅ ꯐꯥꯍꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯣ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯈ꯭ꯔꯕꯅꯤꯅ ꯂꯦꯡꯕ ꯈꯣꯠꯄ ꯑꯃꯠꯇ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯕꯕꯥ ꯑꯗꯣ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯥꯏ ꯈꯨꯔꯨꯝꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯈꯨꯔꯨꯝꯂꯁꯤ ꯑꯗꯣ ꯅꯆꯥꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯐꯖꯅ ꯄꯣꯊꯥꯅꯅꯕ
ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯕꯤꯔꯝꯒꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯁꯣꯜꯂꯒ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯣ ꯂꯧꯔꯝꯕ ꯑꯗꯣ ꯂꯦꯞꯈ꯭ꯔꯦ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯅ ꯑꯕꯣꯛꯇ ꯑꯁꯣꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯥꯁꯦ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯈꯨꯃꯟ ꯒꯨꯔꯨꯒꯤ ꯄꯨꯡꯐꯝꯗꯒꯤ ꯍꯌꯦꯡꯒꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄꯒꯤ ꯃꯉꯥꯡ ꯄꯨꯡꯐꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯅꯆꯥꯅꯨꯄꯥꯁꯦ ꯂꯥꯎꯕ ꯈꯣꯡꯕ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯆꯥꯅꯨꯄꯥꯁꯦ ꯊꯧꯔꯤꯅ ꯄꯨꯜꯂꯤꯕꯁꯤ ꯊꯥꯗꯣꯛꯂꯨꯔꯅꯨ ꯍꯌꯦꯡ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯊꯧꯔꯤꯁꯦ ꯊꯥꯗꯣꯛꯂꯨꯔꯅꯨ ꯅꯈꯣꯏ ꯃꯤ ꯈꯔ ꯑꯃꯁꯨ ꯃꯅꯥꯛꯇ ꯁꯪꯍꯜꯂꯒ ꯂꯩꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯆꯦ ꯑꯃꯗ ꯏꯔꯒ ꯏꯕꯣꯛꯇ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯍꯧꯖꯤꯛ ꯑꯍꯤꯡꯁꯤꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯤꯕ ꯋꯥꯔꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯃꯉꯥꯡꯅ ꯄꯨꯔꯤꯉꯩ ꯃꯇꯝꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯥꯡꯂꯣ ꯑꯗꯨꯒ ꯂꯨꯋꯥꯡꯅ ꯄꯨꯕ ꯃꯇꯝ ꯅꯨꯡꯊꯤꯟꯗ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯂꯁꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯉꯩꯁꯨ ꯆꯠꯅꯈ꯭ꯔꯦ ꯑꯕꯣꯛꯅ ꯑꯩꯈꯣꯏ ꯕꯕꯥ ꯑꯁꯤ ꯑꯃꯨꯛꯇ ꯁꯪꯃꯤꯟꯅꯁꯤ ꯋꯥꯕꯒꯤ ꯋꯥꯕ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯋꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯗꯒꯤ ꯌꯨꯝꯂꯣꯝꯅꯕꯒꯤ ꯃꯤꯈꯩꯗꯤ ꯌꯨꯝꯗ ꯍꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯗꯣ ꯏꯕꯣꯛ ꯍꯣꯏꯒ ꯄꯨꯂꯞ ꯁꯪꯃꯤꯟꯅꯍꯧꯔꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯅꯨꯃꯤꯠ ꯊꯣꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯣ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯕꯤꯗ ꯑꯩ ꯇꯨꯔꯦꯟꯗ ꯏꯔꯨꯖꯕ ꯆꯠꯀꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯔꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯑꯗꯨꯗ ꯏꯕꯣꯛ ꯍꯣꯏ ꯑꯃꯗꯤ ꯌꯨꯝꯂꯣꯝꯅꯕꯒꯤ ꯃꯤ ꯈꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯥꯡꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯥꯎꯕ ꯈꯣꯡꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯑꯃꯒꯁꯨ ꯌꯦꯡꯕ ꯂꯥꯛꯈꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕ ꯆꯠꯅꯈ꯭ꯔꯦ ꯑꯕꯣꯛ ꯍꯣꯏꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒ ꯑꯃꯠꯇ ꯆꯪꯅꯗꯦ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯥꯡꯕ ꯂꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨ ꯄꯨꯡ 1 ꯇꯥꯔꯛꯄ ꯂꯨꯋꯥꯡꯅ ꯄꯨꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯣ ꯂꯥꯎꯕ ꯈꯣꯡꯕ ꯍꯦꯟꯒꯠꯂꯛꯂꯤ ꯊꯧꯔꯤ ꯑꯗꯨ ꯊꯗꯠꯂꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯃꯨꯛꯄ ꯈꯣꯠꯄ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯐꯃꯨꯡ ꯃꯣꯡꯄꯥꯛꯇ ꯂꯥꯏ ꯏꯟꯒꯗꯕ ꯄꯣꯠꯁꯛ ꯈꯔ ꯂꯩꯔꯦ ꯃꯗꯨ ꯑꯝꯇ ꯂꯧꯊꯣꯔꯛꯎ ꯃꯁꯤꯗꯒꯤ ꯏꯕꯣꯛꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡꯒꯤ ꯃꯣꯡꯄꯥꯛ ꯑꯗꯣ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯔꯤꯛ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ मसिदगी इबोकना सनरिक मरु मयाम अदो पुथोरक्तुना अमाइबा अदुदा पिरम्मी मसिदगी अमाइबा अदुना असुमना हाइरक्लमी सनरिक मरु सिदी लाई इंगदबा पोसक ngaktan ai kariginu ne noina posak asi phamung mopak makhada thamide kariginu ai wani asumna hanglakpa aduda ibokna isa nupa na thamba oiramla male aisu karimatta khangde haujikta ipu amaibana haibadagi khanglibani ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯅꯤꯡꯗ ꯍꯧꯕ ꯁꯅꯔꯤꯛ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯍꯦꯛꯈꯤꯕꯅꯤ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯍꯦꯛꯀꯅꯨ ꯍꯥꯏꯕꯅꯤ ꯃꯥꯗꯤ ꯁꯅꯔꯤꯛ ꯃꯔꯨꯁꯤꯡ ꯑꯗꯨ ꯍꯦꯛꯂꯒ ꯃꯣꯡꯄꯥꯛ ꯃꯈꯥꯗ ꯊꯝꯃꯤ ꯋꯥ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯒꯦꯀꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯍꯧꯏ ꯉꯥꯏꯍꯥꯛ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯁꯅꯔꯤꯛ ꯄꯥꯝꯕꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ नचा नुपाना ngarang नखोइगी हिंखोंदा हौबा सनरिक पांबी मनाक्ता संगसिंदुना सनरिक मरु हेक्लुबा मतमदा लाइ सानरुबा पुंबदो काइबदगी लाइ असिंगतुना साउदुना नचा नुपासै अमुक्ता लाक्नगे खंदुना तरुकलिबनी मदुदा इबोक होइदो पाखतनरम मदुदा माइबादुना हौजिकति कैसु तरोइदा पाखतलुरनु आइना नचा नुपासै सेंगे हाइना तरोमलिबा लाइ पुनमक लाइताइ नखरगे मसी हाइरमलगा अमाइबा अदो मबित उसिंदुना मचिंदा करी करीनो सोलई मसिदगी अमाइबा अदुना लाई खोइरमबा लोरबा मतुंग यांकोक अमा पुथोरओ हाइना हाइरमी मसिदगी अमाइबा अदुना यांकोक अदुदा लाइगी पोचै सिंग अदो हापलमी अमदी सनरिक मरु सिंग अदुसु यांकोक अदुदा हापतुना थोंगा लोमदा पुथोखरे
ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯣ ꯂꯥꯎꯔꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝ ꯑꯗꯣ ꯇꯣꯛꯈ꯭ꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯎꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯔꯛꯏ ꯃꯁꯥ ꯑꯗꯣ ꯂꯥꯎꯕ ꯈꯣꯡꯕ ꯃꯨꯛꯄ ꯈꯣꯠꯄ ꯂꯩꯕꯥꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯟꯕ ꯂꯥꯛꯅ ꯐꯅ ꯇꯧꯔꯨꯕꯒꯤ ꯃꯁꯥ ꯑꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ ꯃꯁꯥ ꯑꯗꯣ ꯆꯣꯛꯊꯕꯅꯁꯨ ꯂꯣꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯇꯨꯅ ꯑꯕꯣꯛꯇ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ ꯅꯆꯥꯅꯨꯄꯥ ꯊꯧꯔꯤ ꯄꯨꯜꯂꯤꯕ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯣ ꯉꯔꯥꯡ ꯂꯥꯛꯅ ꯐꯅ ꯇꯧꯔꯨꯕꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯃꯁꯥ ꯄꯣꯞ ꯇꯥꯔꯝꯂꯅꯤ ꯐꯃꯨꯡꯗ ꯐꯖꯅ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯨꯔꯣ ꯃꯁꯤꯗꯒꯤ ꯕꯕꯥ ꯑꯗꯣ ꯑꯕꯣꯛ ꯍꯣꯏꯅ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯄꯣꯊꯥꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯣ ꯗꯈꯤꯅꯥ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯁꯟꯗꯔꯤ ꯄꯥꯝꯕꯤ ꯃꯅꯥꯛꯇ ꯆꯪꯈꯤꯗ꯭ꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯕꯕꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯪꯅꯕ ꯌꯨꯝ ꯑꯃ ꯂꯩ ꯌꯨꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯤ ꯃꯃꯤꯡ ꯁꯦꯝꯗꯣꯛꯆꯔꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯡꯅ ꯔꯥꯖꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯤꯡꯅ ꯏꯕꯦꯂꯩ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯏ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯗꯨꯃꯛ ꯍꯩ ꯔꯥꯖꯨꯗꯣ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯩ ꯅꯤꯁꯥ ꯄꯁꯥ ꯑꯃꯠꯇ ꯆꯥꯗꯦ ꯌꯥꯝꯅ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯜꯂꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯤ ꯇꯧꯖꯗꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯊꯧꯕꯥꯜꯗ ꯗꯨꯀꯥꯟ ꯑꯃꯗꯤ ꯐꯝꯃꯤ ꯄꯩꯁꯥ ꯆꯥꯊꯣꯛꯇꯕꯤꯗ ꯃꯥꯡꯍꯟꯗꯕꯤꯗ ꯀꯨꯞꯅ ꯇꯨꯡꯁꯤꯟꯖꯕꯗꯒꯤ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨ ꯑꯗꯣ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ इखंग खंगौदुना लेखिद्रे मसिदगी मखोइगी इमुंग अदो अवाबा अमा ओइखि इबेलै अदो राजु लेखिदबा अदुता चाव थौ हाइबा याखिदि मसिदगी मचानुपा अनिना ममाबु वाना थेमजिनजखि राजुगी सोरात लोइख्रबा मतुंगदा राजु ओइनो होजिक लेरिबा हिंखोल अदो मनाव नुपागी हिंखोन ओइरमी राजुगी हिंखोनगा लौगदी राजुगी ममा मपा लायेंगबदा लोइना योनख्रे मपा लायेंगबदा लौ योनख्रे अदुगा ममा लायेंगबदना हिंखोन योनख्रे अदुबु लाइबक थिरिबदी ममा मपा अनिमक लौ हिंखोन जोलगा येंगलबा फावबदा कनबदी ngमखिदि लौ हिंखोन योनबदगी लेफम लेतदुना राजु अदु महाकी पुकमिन्नतबा मनाव नुपादा मखोइगी लौ हिंखोन मयाम अमा लेरिबा अदुगी मनुंगदा हिंखोन अमा पिबियु हिंखोन अदुदा मतम खरा लेदुना अइखोइगी हिंखोन अनौबा अमा लेबा ngमबा मतमदा अमु हिंखोन असिदगी चटखिगे हाइना मनाव नुपादा हाइजरमी असुम तौना मनाव नुपाना राजुना लेरिबा हिंखोन अदो राजुदा पीखिबनी मनाव नुपाना थबक अमगिदमक हिंखोन असे सिजिन्नदबा याद्रे हाइदुना मतैमा इबेलैदा हाइरक्लामी मसिदगी इबेलैना वहाई अहेनबा ngang होय अइखोइ हिंखोन असे थादोकलगे अदो अतोप हिंखोन अमा अथुबदा येंजरगे मधु फावबदी इनावना चानबिदुना ngaibiyु हाइना हाइजखि मनाव नुपा अदुसु मतैमा इबेलैना हारिबदो यारमी मसिगी मतुंग निमित खरनी लेबगा इबेलैना मागी मपुरोइबा राजुगा मागना तुंगसिनजकिबा पैसा सिंगदुना हिंखोन अमा मखोइना लेरिबा मफम मरुदगी युम मंगा मुक कालगा लेबा मफम अमबु मखोइगी हिंखोन ओइना लेखि मसिदगी अनोगो मफम मदुदा मखोइगी युम नौना साखि अनोबा हिंखोन अदुदा मतम खरा लेरबा मतुंगदा इबेलै अदो अनाबा अमना मरम मोइरगा लेखिद्रे इबेलैना सिदिनेगी ममांगदा इबेलैना मसा अनिदा असुमना हाइरमी हायेंग अइना लेखिद्रबा मतुंगदा अइगी मूर्ति अमा थोंगानगी गेट मनाक्ता सादुना थमको अइना इसा इसु हिंखोन पुंबा असोक अकाय लेहंदनबा ngak senge ko asi haina masa anida hairami ibelैना लेखिद्रबा मतुंगदा मचा नुपा अनिना ममागी मुर्ति अमा थोंगानगी गेट मनाक्ता सादुना थमखि हौजिक्ति मचा नुपा अनिमक लुहोंगले मचा नुपा अनिमक अंगांग लोइना यावख्रि ममौ नुपिसिंगना मूर्ति अदो निमित खुदगी लाई दुक थाई हेक येंगबदा मुसुक मुरबा मूर्ति अदो कीबा फावी मखोइगी युम अदुगी मनाक्ता लंबी अहुम फांगबा अमसु लई मतम खरा लेरगा अइखोइगी युमगी मनिंगदा लंबी अमा सेमलखि लंबी अदु थौबाल मोइजिंग लेसांग थेम खेंगमन जौबा लंबीनी
ꯑꯩꯈꯣꯏ ꯌꯨꯝ ꯃꯗꯨꯗꯒꯤ ꯌꯨꯝ ꯃꯉꯥꯃꯨꯛ ꯀꯥꯜꯂꯒ ꯏꯕꯦꯂꯩ ꯍꯣꯏꯒꯤ ꯌꯨꯝ ꯂꯩ꯫ ꯑꯩꯈꯣꯏ ꯕꯕꯥ ꯑꯁꯤ ꯃꯦꯖꯤꯛ ꯊꯧꯗꯨꯅ ꯄꯦꯁꯦꯟꯖꯔ ꯄꯨꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯕꯕꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯦꯖꯤꯛ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯕꯦꯂꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯕꯦꯂꯩꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯋꯥꯡꯃꯟꯕꯅ ꯑꯗꯨꯃꯛ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯨꯔꯇꯤ ꯑꯗꯨ ꯎꯕ ꯐꯪꯏ꯫ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯁꯨꯝ ꯃꯨꯔꯇꯤ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯨꯔꯇꯤ ꯑꯗꯨ ꯂꯦꯡꯕꯒꯨꯝꯕ ꯑꯃꯁꯨ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯨ ꯀꯤꯔꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯄꯤꯗꯇ ꯌꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯍꯨꯝ ꯐꯥꯡꯕ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯦꯖꯤꯛꯀꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯨꯔꯤꯠ ꯆꯀꯥꯗ ꯂꯧꯈꯤꯗꯨꯅ ꯆꯦꯟꯕꯒꯨꯝꯕ ꯑꯃ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯥꯏꯗ ꯃꯤꯔꯔꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯆꯦꯜꯂꯒ ꯁꯣꯔꯣꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯝꯕ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯕꯥꯅ ꯂꯩꯖꯕ ꯁ꯭ꯄꯤꯗꯇ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯨ ꯌꯨꯝ ꯌꯧꯅꯕ ꯊꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯨꯝꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯒꯥꯔꯤ ꯃꯅꯤꯡꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯅ ꯏꯃꯥꯗ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯈꯤ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯖꯤꯛ ꯑꯗꯨ ꯑꯍꯤꯡꯗ ꯃꯊꯟꯇ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄ, ꯏꯟꯕꯗꯧꯅ ꯃꯊꯟꯇ ꯆꯦꯜꯂꯛꯄ, ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯦꯖꯤꯛ ꯃꯅꯨꯡꯗ ꯃꯤꯑꯣꯏ 3-4 ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯑꯃꯗꯤ ꯂꯦꯡ ꯈꯣꯠꯄ ꯇꯧꯕꯒꯤ ꯇꯣꯛ ꯇꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯛꯈꯤ꯫ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯦꯖꯤꯛ ꯑꯗꯨꯗ ꯃꯤꯑꯣꯏ 3-4 ꯐꯝꯗꯨꯅ ꯂꯩꯕꯒꯨꯝꯅ ꯇꯧꯕ ꯑꯃ ꯎꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯦꯖꯤꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯝꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯏꯁꯥꯗ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯕ ꯌꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯀꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯦꯖꯤꯛ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯌꯣꯟꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯨ ꯃꯦꯖꯤꯛ ꯊꯧꯕ ꯑꯗꯨ ꯇꯣꯛꯂꯒ ꯋꯥꯔꯛꯁꯣꯞ ꯇꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯏꯕꯦꯂꯩꯒꯤ ꯊꯋꯥꯏꯔ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ꯫ ꯃꯔꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯔꯥꯏꯇꯔ ꯖꯦꯂꯦꯛꯁ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯅꯣꯡꯃ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯩꯊꯦꯜꯗ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯕ ꯏꯟꯁꯥꯡ ꯂꯩꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯜꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯕꯨꯡ ꯑꯃꯁꯨ ꯂꯩ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯕꯨꯡ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯆꯠꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯥꯏꯕꯨꯡꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒ ꯑꯩꯒ ꯑꯁꯣꯝ ꯂꯥꯛꯄꯅ ꯂꯥꯏꯕꯨꯡ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯂꯥꯏꯕꯨꯡꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯂꯝꯕꯤ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟꯗꯧꯅ ꯇꯧꯕ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯑꯃ ꯈꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯃꯥꯗꯗꯤ ꯍꯥꯏꯗ꯭ꯔꯤ꯫ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯨꯔꯒ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛ ꯌꯦꯡꯁꯤꯜꯂꯨꯕꯗꯁꯨ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯃꯛ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ ꯍꯥꯏꯗꯨꯅ ꯃꯤꯠ ꯅꯣꯏꯔꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯁꯨ ꯑꯗꯨꯝ ꯎꯕꯗꯒꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯤꯅ ꯇꯨꯃꯤꯟꯅ ꯏꯃꯥꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕꯤꯗ ꯑꯩꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯎꯗꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯣ ꯆꯠꯂꯤ꯫ नुमित्तुगी आइना थिंगनखिबा अकीबा सक्तम अदुगी मरमदा आइना इमादा करीमत्ता हाइखिद्रे असुमना हौखिबना आइना क्लासेस कारकपदा आई यामना कन्ना नाखि मरुदा आई थबाल हॉस्पिटल दा पुखतखि थबाल हॉस्पिटल दा पुखतलबसु फब ngamdabadagi इम्फाल दा लेबा अंगांग ngaktamak yengba हॉस्पिटल अमदा अमुक पुखतुना लायेंखि हॉस्पिटल अदुदा yengbatagi आई तपना फरखि नाब फरदुना हॉस्पिटल अदुदगी डिस्चार्ज तौदुना युमदा लाखि मरुदा अखोय यरोमदाई खर वाटलिङैदा प्राइमरी स्कूल अमखक लै कारदनी युमदा हलक्लिबसे नुमित्तु अखोय बाबाना कार अदु थौई अदुगा अखोय इमाना कार मनिंदा तोंगी आइना कार ममांगदा फमी असमना थरकपना प्राइमरी स्कूल मनाक यौरक्तुना आइना असम प्राइमरी स्कूल अदुगी गेट मनाकता यिंगसिल्लुबा मतमदा
ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯈꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯒꯦꯠ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯣ ꯂꯥꯞꯇꯛꯅ ꯎꯈꯤ꯫ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯑꯣꯏꯕꯒꯤ ꯁꯥꯕꯥꯟꯗꯧꯅ ꯇꯧꯕ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝꯅ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯎꯈꯤꯕ ꯆꯞ ꯃꯥꯟꯅꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯑꯩꯅ ꯎꯔꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯅ ꯑꯩꯒꯤ ꯀ꯭ꯂꯥꯁ 8ꯀꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯌꯣꯟꯕ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯃꯒꯤ ꯃꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯄꯨꯟꯅ ꯊꯣꯛꯂꯝꯃꯤ꯫ ꯏꯌꯥꯝꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯕꯣꯔꯥ ꯁꯤꯡꯖꯨ ꯍꯧꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯌꯣꯟꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯏꯃꯥꯒ ꯏꯌꯥꯝꯕꯒꯤ ꯏꯃꯥꯒ ꯃꯈꯣꯏ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯑꯆꯥꯄꯣꯠ ꯁꯤꯡꯖꯨ ꯌꯣꯟꯗꯨꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯔꯣꯏ ꯑꯗꯣ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯌꯣꯟꯅꯅꯕ ꯑꯆꯥꯄꯣꯠ ꯑꯃꯗꯤ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯊꯝꯂꯝꯕ ꯇꯦꯕꯜ ꯑꯗꯨ ꯂꯥꯏ ꯍꯔꯥꯎꯐꯝ ꯇꯝꯅ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯌꯥꯝꯕ ꯑꯗꯨꯒ ꯑꯩꯒ ꯃꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯆꯥꯛꯇꯤ ꯏꯌꯥꯝꯕ ꯍꯣꯏꯗ ꯊꯣꯡꯂꯒ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯊꯣꯡꯂꯤ꯫ ꯉꯥ ꯀꯃꯜ ꯑꯃ ꯏꯌꯥꯝꯕꯒꯤ ꯃꯃꯥꯅ ꯂꯩꯗꯨꯅ ꯊꯝꯂꯝꯕ ꯃꯥꯜꯂꯤ꯫ ꯉꯥ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯛꯁꯨ ꯂꯣꯏꯗꯨꯅ ꯆꯥꯛ ꯏꯟꯖꯥꯡ ꯑꯗꯨ ꯇꯤꯐꯤꯟꯗ ꯍꯥꯞꯇꯨꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯌꯥꯝꯕꯒꯤ ꯏꯃꯥꯒ ꯆꯥꯅꯅꯕ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯇꯥꯟꯅ ꯆꯠꯇꯨꯅ ꯄꯤꯔꯝꯂꯤ꯫ ꯑꯗꯨꯒ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯏꯌꯥꯝꯕ ꯑꯗꯨꯒ ꯑꯩꯒ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯊꯣꯛꯂꯤ꯫ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯄꯥꯟꯗ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯏꯁꯩ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯌꯥꯝꯕꯅ ꯃꯊꯟꯇ ꯉꯥꯏꯔꯦ, ꯃꯈꯣꯏꯗ ꯑꯣꯏꯅ ꯇꯨꯝꯂꯁꯤ ꯍꯥꯏꯕꯗꯨꯗ ꯏꯌꯥꯝꯕ ꯍꯣꯏꯗ ꯑꯣꯏꯅ ꯇꯨꯝꯂꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯀꯤ ꯃꯌꯦꯞꯀꯤ ꯃꯈꯣꯜꯅ ꯅꯨꯃꯤꯠꯇꯣ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯌꯥꯝꯕ ꯑꯗꯨꯁꯨ ꯇꯨꯝꯕ ꯌꯥꯔꯛꯇꯕꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯏꯌꯥꯝꯕ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯊꯣꯛꯂꯁꯤ, ꯍꯧꯖꯤꯛ ꯄꯨꯡ 1 ꯇꯥꯔꯦ, ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯀ ꯑꯣꯏꯕꯅꯤꯅ ꯂꯥꯏ ꯇꯤꯟꯒ ꯊꯦꯡꯅꯔꯗꯤ ꯕꯦꯔꯥ ꯀꯥꯒꯅꯤ, ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯊꯣꯛꯂꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯏꯌꯥꯝꯕ ꯑꯗꯨꯅ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯅꯪꯅ ꯄꯪꯀꯤꯗ ꯀꯤꯁꯜꯂꯦ, ꯁꯦ ꯂꯥꯇꯦꯟꯁꯤ ꯄꯨꯔꯁꯤ, ꯃꯩ ꯌꯥꯎꯔꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯂꯝꯕꯤ ꯑꯗꯨ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯃ ꯐꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯩꯅ ꯂꯥꯞꯇꯛꯅ ꯂꯝꯕꯤ 3 ꯐꯥꯡꯕꯗ ꯃꯤꯑꯣꯏ ꯑꯃ ꯃꯃꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯁꯤ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯑꯩꯅ ꯂꯥꯞꯇꯛꯅ ꯎꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯌꯥꯝꯕꯗ ꯑꯩꯅ ꯎꯔꯤꯕ ꯑꯗꯨ ꯃꯥꯁꯨ ꯎꯕ꯭ꯔꯥ ꯍꯪꯕꯗ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯀꯤꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯩ ꯀꯤꯃꯟꯗꯅ ꯑꯩ ꯀꯣꯛ ꯑꯗꯣ ꯅꯣꯟꯊꯗꯨꯅ ꯏꯌꯥꯝꯕꯅ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯂꯝꯕꯤ 3 ꯐꯥꯡꯕ ꯑꯗꯣ ꯌꯧꯔꯛꯄꯗ ꯉꯁꯥꯏ ꯂꯦꯞꯂꯝꯕ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯃꯤ ꯑꯣꯏꯅ ꯇꯧꯔꯝꯕ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯤꯅ ꯀꯤꯅ ꯑꯩꯍꯥꯛ ꯂꯨꯞꯊꯔꯒ ꯂꯥꯇꯦꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯥꯏꯕꯨꯡ ꯇꯟꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯕꯨꯡꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯌꯥꯝꯕꯒꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯂꯕ ꯑꯁꯤꯗ ꯂꯥꯏꯕꯨꯡꯂꯣꯝꯗ ꯑꯩꯒ ꯏꯌꯥꯝꯕ ꯑꯗꯨꯒ ꯂꯥꯛꯄ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯅ? ꯃꯗꯨꯗ ꯏꯌꯥꯝꯕꯅ, ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯌꯦꯞ ꯃꯈꯣꯜꯁꯤꯅ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯊꯣꯛꯂꯛꯏꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯌꯥꯝꯕꯅ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯏꯃꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯥꯗ ꯇꯝꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯑꯩꯅ ꯋꯥ ꯑꯗꯨ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯣꯏꯗꯅ ꯆꯩꯔꯒꯅꯤ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕꯗ ꯍꯥꯏꯗꯅꯕ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯁꯤꯗꯒꯤ ꯏꯌꯥꯝꯕ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯗ ꯊꯩꯗꯣꯛꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯌꯥꯝꯕꯒꯤ ꯏꯃꯥꯅ, ꯍꯧꯖꯤꯛ ꯅꯣꯡꯉꯥꯟꯒꯗꯕ ꯃꯇꯝꯁꯦ ꯌꯥꯝꯅ ꯋꯥꯠꯂꯤ, ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯇꯨꯝꯂꯨꯔꯣ, ꯑꯩꯈꯣꯏꯗꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯂꯩꯈꯤꯗꯧꯔꯤꯕꯅꯤ, ꯆꯪꯂꯣ ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯌꯥꯝꯕ ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯑꯩ ꯑꯃꯨꯛ ꯀꯤꯔꯛꯇꯨꯅ ꯂꯨꯛꯊꯔꯒ ꯂꯥꯇꯦꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤ꯫ ꯉꯁꯥꯏ ꯂꯥꯏꯒꯤ ꯂꯝꯕꯤ 3 ꯐꯥꯡꯕ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ꯫
ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯇꯦꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯆꯠꯂꯤ ꯏꯌꯥꯝꯕꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯀꯣꯛ ꯅꯣꯟꯊꯔꯒ ꯂꯥꯇꯦꯟꯗ ꯌꯦꯡꯂꯒ ꯆꯠꯂꯤꯗꯨꯕꯣ ꯃꯗꯨꯗ ꯑꯩꯅ ꯂꯥꯡꯐꯥꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯕꯗꯤ ꯖꯥꯠ ꯖꯥꯠ ꯑꯀꯤꯕ ꯀꯌꯥ ꯎꯔꯛꯀꯅꯤ ꯑꯗꯨꯅ ꯂꯨꯛꯊꯔꯒ ꯂꯥꯇꯦꯟꯗ ꯌꯦꯡꯂꯒ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯤ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯌꯥꯝꯕꯅ ꯑꯉꯛꯄꯅꯤꯍꯦ ꯍꯥꯏꯔꯒ ꯅꯣꯛꯈꯤ ꯑꯁꯨꯝꯅ ꯆꯠꯄꯅ ꯏꯌꯥꯝꯕꯒꯤ ꯌꯨꯝ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯐꯃꯨꯡꯗ ꯑꯗꯨꯝ ꯀꯥꯈꯠꯂꯒ ꯇꯨꯝꯂꯤ ꯑꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯏꯌꯥꯝꯕ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯇꯧꯔꯛꯈꯤ ꯑꯩꯅ ꯇꯧꯔꯨꯕ ꯊꯕꯛꯇ ꯗꯥꯎ ꯌꯥꯗꯕ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕ ꯑꯅꯝ ꯑꯍꯥ ꯆꯨꯕ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯏꯃꯥꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯑꯩꯅ ꯀ꯭ꯂꯥꯁ 6 ꯀꯥꯕꯗ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯇ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯣ ꯏꯃꯥꯗ ꯇꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯏꯃꯥꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯐꯥꯎꯕ ꯃꯉꯣꯟꯗ ꯑꯩꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅೋ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩ ꯈꯥꯡꯉꯕꯣꯛꯀꯤ ꯏꯙꯧ 7ꯀꯤ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯏꯃꯥꯅ ꯃꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯕꯨ ꯌꯦꯡꯂꯝꯃꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯏꯃꯥꯗ ꯍꯥꯏꯔꯛꯈꯤ ꯅꯆꯥꯅꯨꯄꯥꯅ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯇ ꯃꯤꯑꯣꯏꯕꯒꯤ ꯃꯤꯑꯣꯏꯗꯧꯅ ꯇꯧꯕ ꯑꯃ ꯑꯣꯏꯌꯦ ꯍꯥꯏꯕꯗꯨ ꯈꯨꯃꯟ ꯑꯃꯨꯕ ꯏꯄꯥ ꯏꯕꯨꯡꯉꯣꯅꯤ ꯂꯥꯏ ꯑꯐꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯈꯨꯃꯟ ꯑꯃꯨꯕ ꯏꯄꯥ ꯏꯕꯨꯡꯉꯣꯕꯨ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯑꯩꯅ ꯎꯈꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟꯗꯧꯅ ꯇꯧꯕ ꯃꯃꯤꯠ ꯉꯛꯁꯪ ꯉꯥꯡꯕ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯍꯥꯏꯕꯤꯔꯛꯇꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯂꯥꯡꯂꯝꯃꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯇꯧꯔꯝꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯇꯞꯅ ꯇꯞꯅ ꯐꯔꯛꯈꯤ ꯑꯩꯅ ꯈꯟꯈꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟꯗꯧꯅ ꯇꯧꯕ ꯃꯃꯤꯠ ꯉꯪꯁꯪ ꯉꯥꯡꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯍꯣꯏꯒꯤ ꯃꯄꯥꯝꯗ ꯂꯩꯕ ꯃꯥꯏꯕꯤ ꯑꯃꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟꯗꯧꯅ ꯇꯧꯕ ꯃꯃꯤꯠ ꯉꯪꯁꯪ ꯉꯥꯡꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯦꯡꯍꯟꯕꯗ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕꯗꯣ ꯐꯠꯇꯕ ꯂꯥꯏꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯠꯄ ꯈꯣꯠꯄꯗ ꯅꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕꯗ ꯅꯪꯒꯤ ꯅꯇꯨꯡꯗ ꯀꯅꯥꯅꯣ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯕ꯭ꯔꯥ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯪꯂꯛꯄꯗ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏ ꯏꯃꯥ ꯑꯃꯥꯏꯕꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯑꯩ ꯆꯦꯗ ꯏꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯃꯗ ꯏꯔꯛꯏ ꯃꯁꯤꯗꯒꯤ ꯑꯩꯅ ꯆꯦ ꯑꯗꯣ ꯄꯨꯔꯒ ꯑꯩ ꯌꯨꯝꯗ ꯂꯥꯛꯈꯤ ꯀ꯭ꯂꯥꯁ 11ꯒꯤ ꯃꯤꯡ ꯆꯟꯅꯅꯕ ꯆꯦꯟꯕ ꯑꯃꯗꯤ ꯇ꯭ꯌꯨꯁꯟ ꯕꯦꯁ 2-3 ꯑꯃꯗꯤ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛꯇ ꯕꯣꯔꯗꯤꯡꯗ ꯆꯪꯕ ꯑꯃꯗꯤ ꯑꯇꯩ ꯊꯕꯛ ꯆꯤꯟꯕ ꯀꯌꯥ ꯂꯩꯕꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯀꯥꯎꯊꯣꯛꯂꯨꯔꯦ ꯃꯁꯤꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯀꯣꯔꯣꯅꯥ ꯑꯃꯨꯛ ꯇꯧꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯈꯣꯏꯔꯝꯂꯒꯦ ꯍꯥꯏꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯈꯔ ꯆꯤꯟꯕꯅꯦ ꯀꯩꯅꯦ ꯑꯗꯨꯃꯛ ꯈꯣꯏꯔꯝꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯕꯨꯡꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯂꯝꯕꯤ ꯃꯆꯥ ꯑꯗꯨ ꯐꯥꯎꯕꯗ ꯏꯁꯥꯗ ꯍꯦꯛ ꯈꯧꯇꯛ ꯆꯥꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅꯗꯤ ꯑꯀꯤꯕ ꯁꯛꯇꯝꯗꯣ ꯎꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯑꯩꯅ ꯎꯈꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯑꯣꯏꯕꯒꯤ ꯁꯕꯥꯟꯗꯧꯅ ꯇꯧꯕ ꯃꯃꯤꯠ ꯉꯛꯁꯪ ꯉꯥꯡꯕ ꯑꯗꯨꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯑꯃ NM Naruto ꯀꯧꯕ ꯑꯦꯅꯤꯃꯦꯁꯟ ꯁꯤꯔꯤꯁ ꯑꯃꯒꯤ ꯏꯄꯤꯁꯣꯗ ꯑꯃꯗ ꯌꯥꯎꯔꯤ ꯑꯩꯅ ꯏꯄꯤꯁꯣꯗ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯁꯛꯇꯝꯗꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯃꯌꯥꯝ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯕꯕꯥ ꯍꯣꯏ ꯏꯕꯣꯛ ꯍꯣꯏꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯗꯒꯤ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯅꯦꯔꯨꯝ ꯅꯦꯔꯣꯇꯣ ꯀꯧꯕ ꯐꯤꯂꯝ ꯑꯃꯗ ꯌꯥꯎꯏ ꯍꯥꯏꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯕꯤꯌꯨ
ꯆꯦꯂꯦꯛꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯉꯥꯜ ꯁꯅꯥ ꯀꯧꯕ ꯃꯔꯨꯞ ꯑꯁꯤꯅ ꯊꯥꯕꯤꯔꯛꯄꯅꯤ wari asisu Manipurda asengba thokiba warini mahaki wari asi kari kamdobunu haibadu mayam puna amuk taminarasi wari asi aina wakhalna sagalaga iba wari nazadi asengba ngaktani masida mayamna thajabiba natraga thajadaba haibadudi mayamgi wakhalgi makha pole wari asi aikhoi lekaida ikui kuidringaida thokiba asengba wari amakhakni adudi wari liba haujaragi madudi aikhoi lekaida kaka amalai mase nongo mamanabagi luhongba yauraga halakpada khara thingna hek halakle pungsi sawakna pung tara makhai adwai muktare mase yu khara atum ngauki mana luhongba yauraga mayum lunggi lambida asum gari thauraga lakpada gari dusu yu ngawi haibagi wakhal tawraga tapna thauba natte hekta full speed ta thorpa chani maruda mina laifam yamna kalli haiba jaga ama lei jaga se chengmai lomda leibani mana gari thawraga lakpada laifam kalli haiba mafam mado jawrakpada magi mamangda nupi ama ikhang khangoduna sangchil laki hai maruda mana khangbui kaiboi mamai ado khanglei leithokpada manak adwai da leiba speed breaker haidi mayamna jaking haina khangnaba aduda safu kanna thojinbada magi karado english film di type ta unga manak nakpa oil pump amata thomjilli masisu aina nongalaga accident thokpam maduda imanabaga chatlaga jinglubata cctv da record tawkiba video aduda hubani mana oil pump aduda thomjinbada oil pump aduda leiramba miyoi khara chensillaga yengbadadi kaka aduna yamna wada hairi aina nupi ama thomkhre madu amta kalusu asi haiba wahai asi hairam laga adumak kaka ado aruiba oiki masigi matung mising aduna mayimgi mida pau piduna lawba lakna ba haiki masigi matung kaka adogi mathong mangamsu loikhre kaka sikhibagi numir humni surakpa adai dagini tamnaba kaya hawrakhibato kaka adogi manaw nupa ama lei mamingna mani kawi asengba mingdi natti manigi ka se leikidraba kaka aduga ka thangnei mana asum phamungda hipingaida thong aduda magi mayambagi khonjalda mani thong hangu ai la e haina anira ahumlak hairakhi masu sikraba mayambagi khonjal adu tabada kiruna mamagi manakta kanna chinsilli mathangi numitki numidang adudasu magi yamaluna tinaramba mamanaba amalai mana numidang khara thingna thabak halakpada magi tungdagi sikraba kaka aduna korokhi mana matung onthoklagi jingbada kaka ado leplaga leramki madu ubada kaka aduki mamanaba adudi bihulga a yauduna kanna mayum tamna chelakhi magi matungdasu kaka aduna aibu ubada siliba karigino haina akiba saptra amakalunana tanarakhi kaka gi mamanaba aduna thongal joroba matungda mana matung onthoklagi jinglubada khara lapna amuba ama mangonda munna yingduna leiramki madu ubada masu kanna lauduna mayum tamna sinsilli pawase nongalaga leikai miyamna wawan launarakhi masigi matung mathang akiba kaya ama tawrakhi kaka ase mana hinglingaida usuba yamna haiba nupa amani aikhoigi inaw amasu numidang tumlingaida moigi usubagi sang adudagi u khaibagi nungthang suba kaya ama taya hajina paw tamlakhi masigi matung aspi amati sorak mathang loikhre masi loiragati kari amatta lekai aduda tawrakhidrei nongmini leraga laikhidraba kaka adugi imana aingonda wari ama lerakhi nogi kakado maibana haibada mana sidringaida sakhina pi hai maruda aina kari sakhina pi kibajano haina hangi maduda ima aduna hairi mana nongol loktakta kuiba chatpada iroi ningi haiduna iroi hai maruda mahak irak nakhi laibak phabana phum macha ama magi manak tamna tawsillakpadagi phum adugi matengna hinghokhi phumdo loktak tubu konbi reba isor aduna insil lakpani masigi wase mana yumda halaklaga aingonda sunghai haikidi madugi numitki numirang aduda mahak manglak nakhi aduda aina khanghopadagi hauduk hokhi
ꯑꯩꯅ ꯀꯔꯤ ꯃꯪꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯥꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯛꯇꯝ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯪ ꯑꯩꯅ ꯄꯨꯔꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯈꯣꯡꯁꯤ ꯄꯥꯏꯗꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯂꯝꯃꯤ꯫ ꯃꯥꯁꯤ ꯑꯩꯅ ꯅꯣꯡꯉꯥꯜꯂꯒ ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯅꯤ ꯍꯥꯏꯗꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤ꯫ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯤꯠ ꯄꯥꯝꯕꯣꯝ ꯌꯥꯝꯅ ꯀꯟꯅ ꯆꯨꯝꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯅꯤ ꯅꯣꯏꯒꯤ ꯀꯀꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯗꯨ ꯑꯁꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯞꯇꯨꯅ ꯇꯝꯂꯛꯈꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯍꯥꯏꯕꯗꯨ꯫ ꯁꯤꯔꯝꯗꯥꯏꯕꯨ ꯑꯣꯏꯔꯕꯗꯤ ꯁꯈꯤꯅꯥ ꯑꯁꯤ ꯑꯗꯨꯃꯛ ꯄꯤꯕ ꯖꯥꯠꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯃꯁꯦ ꯈꯪꯗꯕꯅꯤꯅ ꯊꯧꯁꯥꯅꯗꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯃꯔꯨꯞꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯔꯣꯏꯕꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯈꯣꯏꯔꯨꯝꯖꯔꯤ꯫